ꯊꯝꯖꯔꯤ ISTV Manipuri Pamiyang Tabira Punang Putaram Noxari Ngasigi Maroiba Pausingda KSO gi pung Nifunipan gi General Strike Handokre Numit Mangani gi Manungda Mara Laiba Assam Rifles Action Launanaba Matam Pikre Prime Minister Narendra Modi gi Thamoida Manipur gi Miyambu Lapthokna Thamde Athuba Matamda Manipur da Lakani Khangalakle Hairi Amadi Kaithel Singda Nawa Nawok Sang Press Center Hangnanaba Khangalaklabasu Manipur da di thabak da onthokpa ngamdre Pau Sandong Nang Pizari KSO Sandel ki President Dangmang Haukip Amasung Khul gi Chip Ani Kunmari Suba Assam Rifles ki Major Manish Taramana Lusingba Personnel Singna Khudeng Thabi Check Post ta December manga da Fukiba Thaudoki Mayokta KSO General Headquarter na Chatharakiba Pung Nifunipan gi General Strike ngasi numidang wairam pung tarukta tension kre numit manga ni fawbogi manungda Government Amasung Assam Rifles Authority na Chenaba Officer amadi Personnel Singi mathakta Thabak Lokhatnaba matam pikre Ngasi KSO Sadar Hills ki Kangpokpida laiba office ta pangthokiba state government amasung Assam Rifles ki mihut sing yawba apunba mifam amada fire basi laukibani mifam asida government ki mahut sinduna Tengnokpal Kendra gi MLA Korungthang additional DGP Law and Order LM Khaukte IG John 2 L Guite Saruki Assam Rifles ki Maikaida Kun Suba Assam Rifles ki CO Anil Matthew Kunmari Suba Assam Rifles ki CO Colonel Dinesh Supal Yauki KSO ki oina General Headquarter ke President Pautin Thang Lufeng General Secretary Saiboy Haukip District Block amasung Kuki NP Sadar Hills ki Executive Member Singh Saruya ki Pung anirom chathakiba apunba mifam asida khudeng thabi thaudoki matangda mahairoi lup asina pendaba wafam kaya pukhatki thaudok asina ahanba natte asigumba thaudok kaya check post asida toina thokli haiki State Government ki mihut amasung Assam Rifles ki official singna mara laiba sing numit mangani gi manungda buk tawgani haibagi thajaba pikhi thajaba asi apiba matamgi manungda thabak to oina pangthok trabadi KSO na khongjang khudaktagi makha chathagani hairi Additional DGP LM Khaukte hotna biduna issue asi Mahairoi Singh amasung state asigi mapungoina yenglaga loisinnaba hotna bikhibagi damak KSO General Headquarter na tawbimal khangba utki Amaromda Tamenglong District ta khongjang jangsin khiba KSO ge volunteer singbu police na sathakiba thawong pendaba phongdokpaga loinana Mari leinaba police amasung department na makhoigi mathakta action lawdrabadi atopa khongjang ama changsilakpa yai hairi Chandel KSO President Domang Hokip Khuding Thabi da Assam Rifle na phubo yi matang da ngasi meeting leiba matungin na state government Assam Rifles na within 5 days the measure JSO ga involved personnel sing loi na phadokani haina assurance pi bagi KSO General Headquarter na numit monga manungda phadok na ba yanaraga within 5 days manungda kaigumba phadok tradi ekoi agitation se amuk hogani Bharat ke Prime Minister Narendra Modi ki thamoida Manipur ki praja sing lapthokpa laite athuba matamda Manipur da laknaba khangalakle loinana English singani tara tareta pangthokka dawriba Manipur ki general election da BJP na lusingba sarkar ama laigani haibagi thajaba Prime Minister Narendra Modi na phongdokre ngasi nungthil pung ani minute 15 chatpa matamda Delhi ki Parliament House da laiba Prime Minister ki office da BJP Manipur Pradesh ki President TS Chawbana lusingba mihut kangbu amaga unnabada mahakna thajaba si phongdokhibani President Chawbana handak pangthokhiba thangmaiban amadi thongju kendra gi maraki mikhalda mai paklaklaba MLA Khumuksam Joy Kisan Singha amadi MLA Thongam Biswajit Singha bu Prime Minister Narendra Modi da saktakhi Prime Minister Narendra Modi na thangmaiban amasung thongju kendra gi miyamna BJP ki mihut ani thagalakpada tawbimal khangba utkhi handaki mikhalda BJP gi mire mai paglakpa asi President TS Chawba amadi mahaki timbu thagatpasu phongdokhi Prime Minister Narendra Modi na BJP gi MLA anina miyam gi yaifa thaurang amadi Manipur gi chakha thaurang paikhatpada mapung fana saruk yanaba pautak pirakhi ngasi nungthil Prime Minister ga unaba aduda BJP Manipur Pradesh ki General Secretary Administration M Ashwini Kumar General Secretary Media Affairs L Basanta Kumar amadi veteran politician O Joysu saruyaki hairi
Khwairambam Kaithel da Lairiba Nupi Kaithel Sing Yauna Manipur gi district sing da Lairiba Kaithel Sing da Nawa Nawyok Crash Center amamam lingnanaba Indian Council of Child Welfare na ayaba piraklabasu thabak ta onthokpa ngamdre thausil asi Kaithel karaktuna pot yoliba sajen mi mama singna purakpa angang singbu Crash Center asida thamduna angang singbu Crash Center da Lairiba miyoi singna ngakpi senbiraga mama singna pot yolhannabagi akhanaba thaurangni Masigi matangda Manipur State Commission for Protection of Child Rights ki Chairperson Sarat Kumar na ngasi Manipur Press Club ta pangthokpa Early Childhood Care and Development haiba hiramda khananai nabagi thauramda haikibada Khwairambam da hariba Nawa Nawyok Crash Center asi Khwairambam nupi Kaithel da thamnaba hotnabada ayetpa lakpadagi thabak ta onthoktabani hariba Crash Center sing asi Kaithel khudingmakta thamlabadi mama oibising da natana macha singisu yauna kanagadoribani thabak asi mai paknaba hotnabada miyam gi But still, that did not get started. Even the Indian Council for Child Welfare Centers is not yet started. But negotiation is going on with the representative of the women groups from Imam Market, whether they are really needed for these crises inside the campus. That's still going on. Mobile Crisis Daily amasung New Life Foundation na sinduna pangthokiba thoram aduda Childline Imphal gi Director Professor S Jivan Kumar Manipur Alliance for Child Rights ki convener Montu yauna miyoi kya saruk yaki Development Commissioner Handicraft Ministry of Textile Government of India ki funding makhada Manipur da chahi amada tongan ba handloom and handicraft ki lamda thabak tawriba organization singna mela toina pangthoktuna lamda masigi handloom and handicraft ki pothok sing yokhatnaba amadi entrepreneur singbu chakhat hannanaba hotnarambadu ministry na fund thadaraktabadagi chahi amagi mamangdagi Manipur da mela pangthokpa lepkhre ISTV News na phangwa paugi matungina Narendra Modi ki sarkar lakpadagi Ministry of Textile ki makhada fund thadariba asi achuma mawongda thadaribra haina akanma miyang changlakpadagi fund thadaba lepkhibani hairi chahi amada lekai amadi club singi lampakta organization singna lupa lakh tara dagi kontra phawba changduna numit manga tarani mela pangthoklamba adugi ministry na thadarakpa fund pithaраktaba hamadi hana mela pangthokraba singi senfam phawba pithoraktre hairi Pawasina makataraduna mela pangthokpa loiduna utilization certificate thagat khraba organization kharagi senfam phawba pithoktana leibadagi mela silluba organization sing awaba mayoknare hairi Narendra Modi gi sarkar asina akanba miyeng changlakpadagi Manipurda Ministry of Textile gi makhada senfam pitharakpa lepkiba asi haujikmakidi karama matamdagi hanagumna senfam pitharakadagi haiba chapchaba khangba ngamdri Loktak Patpu masak thoknaba Loktak Development Authority LDA na makhal makha kaya gi thabak thoram kaya leptana paikhatlabasu ngasi phawba atawba phumdi kaya mapungfana sengdokpa ngamdri tourist kaya gi pukning singsinpham oiriba thangadagi Karang Island phawba chatnanaba hotnabada atawba phumdi kaya na paisinduna lekhibadagi miyoi kaya da khudongsa daba mayoknari mahairoi yauna Manipur gi tongan ba mafam singdagi thanga Karang yengba lakpa matamda changsiluraga phumdi na maram oiduna thorakpa ngamdabagi khudongsa daba mayoknari Amaromda thanga Karang tana changnanaba hotnabada phumdi singna changba ngamdabadagi mahairoi kaya thanga Karang yoba ngamdabadagi pendaba wafam kaya ISTV News ta phongdorakli Karang je island Manipur amtanga ba island khalagabdi lakchabne aduda mafam je akoina changjaruba matamda phumdi myamna phunjalaga changba phangdabagi khudongchadaba ama leibaje si tasingna haragadi akoi nungaija Meter sanipan romtang sangba thangadagi Karang phawbagi ising lambi ase phumdi leitaba matamda hida chatpada Minute Mari Mangadagi Hena Changde, Fumdi Leba Matamdadi Pung Amarom Changi Haina, Thanga Karang the Gimio Yamana Fongdorakli. Nasak the Paroga, P do Kutak Katian Kabo, Susumba Poland, Yamtwe. And they Gariban Togi Nasak, Mamang, Maduna Mouchilla, Koi Marup Jori, Togdo Toiba, Adegi, Shangaba, Nungaba, Amam, no in Saliban Meterin, Kudimaksha. I go ye Naziga motion rim have. Chakpi Turel Mathakta Dam Sarak Labadi Lam Hector Satruki Mathakta Amadi Kul Nifu Mangarom Ising Thumduna Awaba Mayok Nagani Haina Indian National Trust for Art and Culture Heritage Manipur Chapter Convener Dr. R.K. Ranjan Fongdokre Ngasi Chandel da Laiba United College ki Auditorium da Pangthokpa India River Day ki Thoramda Mahakna Wafam asi Fongdokkibani
Chakpi Riverine Ecosystem haiba thimda pangthokiba thauram aduda Indo-Myanmar Fraternal Alliance ki President R.K. Sivasandra, District Council ki member T. Willingson amadi atai maru aiba miyoi kya su saruk yaki. Wangang kiba singna phongdokna kibada Manipur da lairiba turel kaya motsilakpa amadi dam kaya manakta sabana amangba kaya piri. Masi thoktanaba mari lainaba authority na chawkhat thaurangi thabak paikhatpa matamda kupna yengsinba changi. Madu natrabadi miyoiba khunaida chawna akaiba lakani phongdokna ki. Dr. R.K. Ranjan na makhatana phongdokibada India River Day asi English singani tara maridagi WWF na Delhi da turel singna kanaba amadi miyoiba khunaida hingnana bagi lambi pibagi matangda khanakibaga mari leinana chahi asidagi hauna thauramasi pangthoktuna lakpani haiki. Handaki Manipur da koina observe tawjari basina mapungoina Chakpi turel da yumpham oiba Chakpi turel gi riverine ecosystem ase masi ngaktana thamba aduga Chakpi gi yellow gi amadi hojik oiriba phibam aduga tungda lakadaba phibam sing ase masida Chakpi turel gi nak yatta tariba khunja singa koiga punna khanaminaba amasung Chakpi turel gi kanaba sikarino haibase ekoi khaminanaba aduga program ni Manipur University Students Union Musugi English singani tara manga tara taruki thaupuba khanna ba mikhal pangthokraba matungda President gi mirep ahum lamba thengnabada chingsuba manglem tonna maipakre hairi manglem tonna mahaki khwaidagi naknaba lamba haubijam chalambadagi vote masing chahum supna manga henduna maipakibani atai maipakraba mirep sing adudi General Secretary da Oinam Prem Sagar Finance Secretary da Hemam Riki Sports Secretary da Kumuzam Roman amasung Culture Secretary da Khomdram Asarjit ni hairi Paugi marakta na tema brenga matang. Taram na mo oksari. Ngarang ayuk Lamphel Police Station gi manung chanba National Highway dagi tera khuraizam lairak changpham Traffic Island maya da accident thokpada khundrak pam samungau kauba miyo yama laikhidraba matungda mari leinaba department na paikhalakpa thabakki matungina ngasi dagi Traffic Island asida Traffic Police thamduna mathau tauba hawankre ngarang gi thodok adugi matungda lamda madongi miyamna Traffic Island asida Traffic Police thamduna miyamna lambi chathok chastin taubada khudong thiba thoktanaba hotnabi haiba wafam phongdokraba matungda khongthang asi laukhalakibani Amaromda ngarangi accident aduda akaya toy thokraba Tata Dipper adu Nambol Kongkhamdagi ningthaujam tombi kauba miyoi amagini hairi Tata Dipper adu thaurakpa driver Maibam Bhorot police na fare hairi ngasi nungthil pung ahum lom tabada wahengbam lekai lairembi lerekta leba wahengbam khelengi mathak makha saba sangoi maina chakpadagi amanga ta thokre electric short circuit tagi mai hauduna sangoi gi mathak thangba saruk adu chakpo oirangani thajanari lekai miyamna tulu season aduna ising kapaga mai chakpa muthatna bo honnaringaida Manipur Fire Service ki kangbu ama laktuna hena amanga ta thokadabadu kanbangam haure hairi Naga Political Leaders Forum Manipur ki Finance Committee semduna hana Minister Airamba Jangamlung Panmaibu Chairman amadi atopa Naga Lusingba ahumna committee ki member oina khalle hairi ngasi ayuk pung tara rom taba matamda thangal kaithel gi kalibari laisang maya da chahi kontra rom gi leng oigadaba nan Manipuri ama gyan mangduna lerambadagi sire hairi miyoya si fit manga inji mari rom wangi asiba hakjang masak maming khangdoknaba rims ki morgna thamkhre Wangoi Kendra gi manung chanba Govinda Gram gi lambi semba hokre Kendra asigi MLA or lukhoi gi mityang makhada Village Development Committee amadi Maira Paibi na sinduna lambi semba aduda Maira Paibi gi Secretary L Gita amadi committee gi General Secretary P Ibom sa su saruk yaki Koi board ki matamda koi gi social worker sarka da koi lakpiraka da asagi koi gi Wangoi Praja singi manung degi koi gi koi Govinda Gram gi sida lakpiraka da koi ji ahal amanina koi gi Wangoi Praja gi akhoi candidate kano akhoi voter oijaning dire khosin dire habasi koi ISTV ki khutang da hagi khukhibudu akhoi khungdi kana goma accept ahal amatana aduma hagi laite Patriotic Writers Forum na chahi khudingi leptana pangthoktuna lakliba ayi basingi thizin khongset ki saruk ama oina haukiba tang taruk tagi taret fawa Bisnupur district ki Karang Island da pangthokre Manipur gi tongan ba mafam dagi nupa amadi nupi ayi basing na saruk yaduna pangthokiba thauramadu Karang Island Development Organization ki doga punna khusam naduna sinkibani forum asigi president Sahitya Academy awardee Raghu Lesangthem vice president KHI school amadi atopa sahityakar kayana daistafam ki Mahairoi angang singi oiba layak patanaba saireng thiba amadi entertainment program kaya su pangthoki Layakpa Changdamnaba adugi atoya hen taraba angang singna Raghu Lesang themna iba patpan gi thoibi haiba lairik amasu release tauki Thauram asigi
nunggi oiba warol piraduna forum gi secretary Rakesh Nauremna ayiba singna lebaki damak kathokpa ngamba fawa ibagi mathautai ayiba yaudravadi khunai ama hingduna leiba ngamloi haiba wakhalonda chahi kudingi thauramasi pangthokpani haiki Raghu Lesang Themna haikibada angang singda mityeng thamlaga pangthokliba thauramasi afaba mirol afaba khunai ama semgatpa ngamnabani haiki Thauram sigi aroiba numita hauzik oiriba karang khulgi matangda khunja singa khana nainagani tungda loktak pata ayiba singi oiba saireng saidinagani haiki Manipuri Literary Society Imphal gi kontra suba mapo common thauram ngasi Manipur Hindi Parisad Imphal gi holda pangthokre loinana handak sahigi oina seram mukta mana makhomani mongsabagi jinglon amadagi amada mingthonba larik ta pikre Thauram asida Manipuri Language Advisory Board ki convener Professor Huidrom Bihari Society asigi President Dr. Sagol Sem Lanchen ba mitai susaru yaki Professor Bihari na aikoina aikoigi lol chakhatna ba khotna si haiba tarabadi machang oiba kharadang tawba tangai fade Organization kharana sahitya gi lamda mana pangpi da pinaduna makoi masel pangtha da thagatna duna leiba yaunare haiki Seram Muktamana Katliba Imung Manungbu Thagatpa Fongdokladuna Masi Tungi Haurakliba Singi Tharamba Pambi Ama Mahejaba Fanglabani Haina Singthaki Kabila Praja Kabi juga Ratna Khaito de Atu Thokia Adu Kambi Sakti Sada Kabila Praja Khaito Piran Bapai Gapi Samsang Amani Lejo Adu dia Kogi Manipuri loan masu thori rol sakhan khona dibra natraga phagira Sahitya Thawbang Lupna Sinduna Zathakiba Imphal Literature Festival da saruk yaba lakiba Bangladesh Myanmar Assam amadi Tripura gi ayiba ayibising ngasi Imphal thadoknakre Imphal thadoklamdaida Bangladesh ki ayiba AK Seramna handak numit mari ni pangthokiba festival asina mapal Manipur da joina takraba igi mari singa punna afaba mari sagatpa oina laujai ngasi aikoina literature amadi culture yokhatnaba punna hotnaba mathautai Manipur government na su hiram asomda mityeng changduna mathang sahida hena chauna pangthokhaning bagi apamba fongdoklamki English ingani mapangi April Marida combined force na nongmai kamna bani haiba thodok ta hat kiba basikong dagi nangmairakpam gobin chahi kuntaruk amadi namairakpam nobo chahi kunmanga gi mongpham da mairakat kre mairakat pagi thoramdu da basikong gram panchayat ki pradhan T James su saru yaki Advocate N Ojit na fongdorakpada sasinaba nongmai kamna bagi thodok da chenaba sing thidok tuna dandi pinaba Supreme Court ta case lokhat kre Court na lokhalakpa khongthangi saruk ama oina case asi mai paknabasu isorgi mafamda thongni ki hairi Laikidaba miyoi ani asi michamni adubu combined force na mayum manaktagi fakhraga lamfelda laiba exchange office mayada nongmai kamna bani haijina duna hat ki haina maral sikhi Supreme Court ki judge oibe hegde na luchingaga masigi commission se tawpudagi di huzik phakam ni haibo pose proof tawreba phakap se kyam jamangbe haibo kan se isda lisingam changa kunipan phakap da fe encounter hai tare English lon da fe encounter da lisingam changa kunipan se Manipur gi inkhaliba na hamyam se kap halameba maramdi galentari tan mayam gi orameba aduna sigi posi oibedagi huzik ngasi mak function tawjari bedi karigino haib kan da angang ani sigi mafamda nakoina Naranitan Sibudo, Ngasi, Kui, Yapova, Mangoloiba, when Yabagi, Nasidagi Hona, Supreme Court, Oziki Hive, Fakap to Manda, Commission Dugi, Finance hearing, see Nasidagi Hogre, Nimit, Tarini, Satagan Hive, Adugi Damukta, Moinism from the Ladiva Koigi, Zesigi, my Kedigi, Masung, victim Mayam Dugi, my Kedigi, Masisi, Nui, Aniki the Makta. No, any give the Mukta, Yapavado, Mangol, Oigi, Hibagi, Dugi the Mukta, Quina, Masida, Quina Kachavani. Hauzik Manipurda Thengnariba LPG isugi matangda ngasi Manipur Sarkar gi Kaben PD na sinduna marilainaba tai department singi mihut sing yawba mifam pangthoktuna khanakre Hauzik consumer singda matam chana gas cylinder piba ngamdribasi Manipur Sarkar na short term plan ama paikhatuna January 15 fawgi manungda gas cylinder sing pithoknaba thorang leire haina Kaben PD gi principal secretary MH Khana fongdokre ngasi all secretariat conference hall da pangthokpa khananenaba mifam amada mahangna wafam asi fongdokhibani mifam duda IOC transporter and distributor singi mihut singsu yauki
Principal Secretary MH Khan Makhatana Fongdokibada long term plan oina Hauzik Manipurda bottling plan gi beds ahum khak lairiba asigi mathakta base nipan sanaraba tawri loinana numidang dasu loading amadi unloading gi khudong saba laihanaba December 13 da Mumbai dagi mari lainaba official team ama laktuna yengsilagani transporter singnasu gas loba chatpada numit 8 nipani changpata natana refill tawba yai ya de haibagi issue sing solve tawnaba proper plan tawraga truck sing tharagani haiki Amaromda Food Security Act ki matang dasu hayeng Deputy Commissioner Singh yawba mifam pangthokani hairi. We have normal situation. We don't have any further blockade and we don't have further bunks etc. And request the public, various organizations, different NGOs and others to cooperate with us to implement this plan in the interest of the people of Manipur. If production and supply is proper, I hope the number of cylinders, gas cylinders available to people of Manipur will be much more, and this waiting period from 3.5 months or 3 months will come down to 1 or 1.5 months. Government is committed for giving security. We will also do all coordination, all help to IOC officials for making this program to be implemented in the smooth way. Uripok Tondonsana High School da Ram Krishna Mission Private School Sabaya Rehaina School sigi founder cum parents committee na fongdorakli hiramasigi matang da ngasi fawba sarkar na karigumba paukum amata pidana laiba asi laibak thibani masigi wahan thok karino haina su fongdorakli Manipur Urban Development Agency ki makhada People's Development Society na sinduna Swasth Bharat Mission ga mari lainana self help group singi members singi oiba grassroots level awareness program Naurem Thong Laisram Lekai Community Hall New Chekon Youth Club amadi Kwa Kaithel Moirang Purel Community Hall da pangthokre hairi paugi marak thana atema break amuka hanna tarawna mo oksari Handak pangthokiba Manipur Sangai Festival da saruk yakiba lakiba Myanmar Manipuri delegate singbu okpagi thawramama ngasi Slopland Public School Khongjom amadi Indo Myanmar Association ani khusamna duna school asiki campus da pangthokre thawramasida DC Thawal T Ranjit school asiki chairman Y Themboy principal N Babluni Myanmar delegate lusing lakiba K Sundar Gopal amasung Teksam Patpal Gram Panchayat ki pradhan L Furozau su saruk yaki school gi maikai degi Myanmar gi maitai delegate kontra da khudol tamki Thauromgi saruk ama oina DC Thawal T Ranjit amasung K Sundar Gopal na Slopland Public School gi nauna saba bus stand amadi waiting set sangaki K Sundar Gopal na Myanmar da lairiba maitai singna lamdam masida lakning labasu khudong sadaba kaya mayoknari hadubu hauzik Myanmar da democracy lakpa India gi su Act East policy mai pak laba matamdadi Myanmar dagi miyoi kaya lamdam masida mahima sing tamba lakpa fanglagani matam aduda Manipur gi miyamna Myanmar dagi lakliba singbu taramno okpiyu haiki koigi democracy movement lakne na policy su changes lakne aduga India gi waina so makoigi look east policy aba India dagi Myanmar da uba Myanmar satya ba aba makoi policy lakne na amna komna ani se interaction se कोई कोऑर्डिनेशन कोऑपरेशन लोइना लागनी है थाजब गल लोइना उसी की सही न तो सो कोन सही दे कोई नहा अंगांग से येंगलार गई बुंगो जे स्कूल दा कोई थाज गए अदु सो यामना कोई नुंगाइबा अमन DC T Ranjitna mathang sahida pangthokadoriba Manipur Sangai Festival dasu handak lakiba delegate masing asidagi henna saruk yaba lakpiyu Myanmar da mangki gadawraba maitai gi nat ki chanabi amasung culture yokhatminasi haiki Manipuri product experience be amdo share torga tu koina lakata ba pagin sei kuni pangtho sangai festival da handak ki lakpo masing sidagi next time like the 2-3-4 times in la participate torga the culture project torga definitely the Assam culture department and all concerned department will definitely work with tourism department honorary adu mayam du torga apai shena primang igaro culture mayam du so mating sugumba maybe a small gathering, but at least to some extent contribute to Ngasi Senior Citizen for Society na sinduna Palace Compound da laiba City Convention da Smart City gi matang da miyam gi khananai na ba thawram ama pangthokre
Senior citizen singna saruk yakiba thauram aduda town planning department ki chief town planner N Git Kumar society ki mihut sing amadi atai official sing su saruk yakiba singna Manipur da Imphal sahar bu smart city oihanna ba hotnabada karamba mawongda sengbat sagat kani haibagi matangda mot phongdoknaki Lal Holup KCP MC Paikhomba URF Lal Haiba Amadi NRFM gi sel gi dimana maram oiraga hayengdagi matam kaktana Manipuri film ga mari lainaba thabak thauram sing leplagani hairi ngasi lamfel da leba film forum Manipur gi office ta pangthokpa pangmi singa unaba amada forum gi chairman L Surjakantana sel gi dimana si handopina ba kayarak hanna haijara basu tabi bagi mahutta ki hanba leptabadagi khongthang asi lokhalakpani khongjang asida kaithel da Manipuri film sing yondaba advertise tawdaba TV da film amasung isai thadaba loinana lekai da amik ki isai pangthok loi haiki बाजार का इधर warning poster flags में दिल्ली में advertise में हमसे लोइना लगता बा अनेकी फिल्म की advertise कापता बा सी हाइंदकी सिकी कॉन्सेप्ट संचल है सी संचल भाई मरम दी लालो बलो खुले बेबी चिना खुले सिना डिमांड तो भी बसिया मजे हदुक दियो अना कोई बसिया प्रोटेस्ट नहीं बा ऐसा Dream Entertainment ki naungna puthokpa Manipur Future Film nungsi faijai ngarang hauna bi matung ina Palace Compound da leba Bhaiga Chandra Open Air Theatre da release tawkre thauramadu da Langthawal Gram Panchayat ki Pradhan H Ronel National Awardee Sanathoi Laisram amadi All Manipur Working Journalist Union ki General Secretary Jitningombana maru eba miyoi sing oina saruya ki film asi Rabi Atomna puthokpani aduga direction na Chow In Laigini maru eba saktam langliba singna Boni Soma Khaba Ithoi Kabok lay inausa amadi idhauna singbani Assembly na pass tawkiba bill ahom gi mayokta Churachandpur da miyamna changsilakiba khongjang numit chamani surakpa amasung miyoi mapan mokta hauji lairiba asigi mass prayer tharamama hayeng numit yungba pung 12 dagi nungthil pung ahum fawba lamka public ground da pangthokadori Tharamasida travel khudimang na saruk yabina ba je sina appeal tawri numidang pung 3 dagi 8 fawba yumthong khudingda candle thanbiyu hairi Imphal Thobal District Police Commando amadi kunithoi suba Assam Rifles ki apunba kangbu amana charangpata thi humba chathabada KCP MC gi active member ama fare hairi faraba miyoi adudi charangpat maning lekai dagi Maibam Ram Singha gi machanupa Maibam Rosan chahi 16 ni mangon dagi Insas Rifles amadi AK47 gi kapa yariba nongmai maru amamam fangle hairi haujek sanabagi pau phangbigani Haujek sanabagi pau boyai thokjamdagi fangbiragani Sathariba Yankai Mapal Suba Sesemit ki ngasi sanikiba matchta kasa kainongna yang physic unit lalambungbu maithiba piduna pre-quarter final sangkhre All Manipur Football Association asinduna Imphal gi Mapal Gangji mungda Mapal gi team ahum yauna punna team komathoina saruk yaduna knockout basis sathariba Yankai Mapal Suba Sar Sursan Singh KCSI CBE Memorial Football Tournament ki ngasi sanikiba matchta team animal apiba matamda goal amata sanaba ngamdabadagi kick from penalty mangna decide tawuda kasa kainongna yang physic unit lalambungbu penalty da goal manga mari da maithiba piduna sathariba tournament asigi pre-quarter final sangkhibani kick from penalty mark sankhiba class ha kainogi goal singadu M Maniton U Sarat S Herojit A Kenejit amadi N Rameshna sankhi yang physic unit lalamungi goal singaduna M Rabindra W Arun Kumar Y Commando amadi L Monisna sankhi ngasi sanakiba match asida yang physic unit lamungi sanaroi Y Sushil Kumar da center referee lanthoibana makata na foul tawduna ba yellow card piduna warning tawkhi hayeng tilpung ama makai tabada All India Football Federation na sinduna sathariba I League second division da saruk yaduna sanariba team Neroka FC amadi sahi asida nongna saruk yariba J Songtun Youth Club Sadar Hills ka sanagani ngasi gi mai palaba klasa kaino gi manager Kennedy team se kam tamdegi sembi ba khibage Zawangna ko team se sai tai ma musujare sai tang ta tung semba ngasi gi match asi apembo bi khibra kitang koi huji gi season jina hai tare December koi ni fa ni ka haidar leibani na koi se ya logi singi ka season hai tare ana plus ka koi yamna kan to ngam do plus hu do ba
सीजन इन उपाय लेते भाई तारे मथंग सानगदब मैच है कोई हुजी ऑल इंडिया फुटबॉल फेडरेशन सिंधुना पांथोलिबा आई लीग सेकेंड डिवीजन सरुक यारिबा नेरोका एफसी अमदी हंदकता सदर हिल्स की नौना सरुक यारिबा JSYC का सानगदबनी सिगी मैच मथंगी मैच करी करी हाइबिनी सी मतंग मुझे मथंगी मैच कोई बेस्ट लेवल दा यम कन्न होना यम कन्न होना जगनी कोई माय पाकना यम कन्न होना जगन खले होय सही याम सिलगलबा अहल लोरबा सिंह मसा मउ फना मतम सांगना लेनबगी पांडमदा मणिपुर वेटरन क्रिकेट एसोसिएशन सिंधुना था सिगी तांग तरुक तगी टीम तराना ग्रुप अनि थोना खाइदोतुना लंगथपाल पब्लिक ग्राउंड सथरखिबा तराहुमदि सुबा मणिपुर वेटरन क्रिकेट टूर्नामेंट की ngasi sanakhiba matchta डायनामिक स्पोर्टिंग यूनियन क्वाकैथेलना कसार रोड एथलेटिक यूनियन खानाम बाजारबु रन कुमाथोइदा माइथिबा पिखि डायनामिक स्पोर्टिंग यूनियन क्वाकैथेलना टॉस गमदुना अहानबा इनिंग्स की बैटिंग तौबदा ओवर कुमापलगा बॉल अनिदा विकेट लोइना तुरगा रन सामगा कुनिथोइ लौखि मसिगी पाखुमदा क्राउ खानाम बाजारना ओवर कुनिपानगा बॉल अमदा विकेट लोइना तुरगा रन सामगा सुमना अमखक लौदुना मैच असि माइथिखिबनी मैच असिदा डायनामिक स्पोर्टिंग यूनियन क्वाकैथेल की सानरोय एन जिमना विकेट अहुम अमदी रन तरे लौदुना मैन ऑफ द मैच ताखरे हयेंग मॉडल क्लब टीम ए सिंगा मखा अमदी ब्लू हॉक खुराइगा सानरगनी मखाताना सानबगी पाव खरग अमुक लौबिसी सवोमोंग साइरेम यूथ क्लब न सिंधुना सवोमोंग द जथरिबा अहुम सुबा पालमैपुंग कमाउपी मेमोरियल जेलेरंग 6A साइड फुटबॉल टूर्नामेंट की ngasi सानकिबा अहानबा मैचता नमदाइना नमथालोंगबु अमा सिनोदा माइथिबा पिखरे अनिसुबा सानकिबा मैचता कखुलोंग अमसुंग साइरेम ए गोल अनि चन्नदुना ड्रॉ चटखरे अहुम सुबा मैचता RNBA तरुंगना रामजीबु मंगा सिनोदा मरी सुबा मैचता साइरेम सीना नगा चिंगबु मापन अमदा थोइखरे राजीव गांधी खेल अभियान स्कीम की मखादा सही तरा तरुक मखा की नुपा मसा अमसुंग नुपी मसा सिंगी ब्लॉक लेवल स्पोर्ट्स कंपटीशन अमदी डिस्ट्रिक्ट लेवल स्पोर्ट्स कंपटीशन दिसंबर मापनदगी तरामथोय फाउबा मिनी स्टेडियम थौबाल निंगोंबम अमदी सोरादा पांगथोकलगनी हाइना डिस्ट्रिक्ट यूथ अफेयर्स एंड स्पोर्ट्स ऑफिस थौबाल न खंगलकली अमरोमदा सही तरा तरुक मखा की नुपा मसा अमदी नुपी मसा सिंगी डिस्ट्रिक्ट रूरल स्पोर्ट्स कंपटीशन दिसंबर मापनगी अयुक पुंग तरेत ताबदा कुमलंपाक स्पोर्ट्स कॉम्प्लेक्स ता पांगथोकलगनी हाइना DYASO इम्फालिसना खंगलकली ऑल मणिपुर फुटबॉल एसोसिएशन सिंधुना दिसंबर मापनगी नुंगथिल पुंग 12:35 दा कुमलंपाक आर्टिफिशियल टफ ग्राउंड दा 7 अम्फा सीनियर वीमेन्स फुटबॉल लीग 4 BM सिंहा ट्रॉफी 2015 पांगथोकलगनी हाइरी ऑल मणिपुर कैरोम एसोसिएशन की वाइस प्रेसिडेंट ओइरिबा M ब्रोजेन सिंहाना ऑल इंडिया कैरोम फेडरेशन की नॉर्थ ईस्ट जॉइंट सेक्रेटरी ओइना खल्ले हाइरी हंदकता असम दा पांगथोकिबा फेडरेशन असिगी अखनबा जनरल मिफमदा महाक लंबा यावदना माइ पाखिबनी रूरल इकोनॉमिक डेवलपमेंट ऑर्गेनाइजेशन इरोंग न सिंधुना टीम 12 ग्रुप मरी थोकना खाइदोक्तुना ऑर्गेनाइजेशन असिगी ग्राउंड दा चथरिबा अनिसुबा सब जूनियर वॉलीबॉल टूर्नामेंट की ngasi सानकिबा अहानबा मैचता RYD टीम ए ना SYDA बु सेट अहुम अमदा अनिसुबा मैच की सानकिबदा NYVA ना BMYC बु सेट अहुम सिनोदा अमदी RYDO टीम B ना WYC बु सेट अहुम अमदा माइथिबा पिखरे मणिपुर दा कबाडी चौखनबा पांडमदा मणिपुर स्टेट कबाडी एसोसिएशन सिंधुना KSDW ग्राउंड खुराई थौदाम लेकाइदा नुपा की टीम 9 नुपी की टीम अनि पुन्ना टीम 10 न सरुक यादुना चथरिबा निफुनिथोय सुबा मणिपुर स्टेट जूनियर बॉयज एंड गर्ल्स कबाडी चैंपियनशिप की ngasi सानकिबा मैचता SYDO बु YPA ना पॉइंट 59-38 माइथिबा पिखरे ngasigi ay ngasagi pau ICR lamphel patagi phangba pau gi matungina ngasigi khwaidagi saba degree celsius .8 mari khwaidagi ingba degree celsius 9.5 नुसिता याव इस्टिंग मनलिगी चांग अयुक्ता चादा मर्फु तरा हुलोय नुसिदना चादा यांखै मंगा नोंसुति चांग अरोइबदा मरु ओइबा पाव अमुखना KSO की पुंग निफु निपान की जनरल स्ट्राइक हंदोखरे नुमित मंगानी की मनुंगदा मरा लेबा असम राइफल्स एक्शन लौंदबा मतम पिखरे प्राइम मिनिस्टर नरेंद्र मोदी की थमोइदा मणिपुर की मियामबु लापथोकना थमदे अथुबा मतमदा मणिपुर दा लाकनी खंगलगले हाइरी
amadi kaithel singda nawa nawyok sang press center hangnana ba khanghalaklabasu Manipur da di thabak ton thokpa ngamdre ngasi gi oina di ISTV ni pizaba paw matang asaloi jare miyang tabir punang bu amuka hanna khurumjari